थौबाल डिस्ट्रिक्ट की मनुंग सना लैबा हैरोक हायर सेकेंडरी की प्रिंसिपल अमदी वाइस प्रिंसिपल अथुबदा थारकदबनी हाइना टीचिंग अमदी नन टीचिंग स्टाफ सिंग लोइनना स्कूल अदुगी महिरोइ सिंगना खुंजंग चंगसिनख्रै खुंजंग अदुगा मदलेनना स्कूल अदुगी फिजिक्स के लेक्चरर सापम सुबोलना प्रेस ता फोंदोरखिबदा हौखिबा सेप्टेम्बर की तांग 12 दा स्कूल अदुगी हाना लेरंबा रेगुलर प्रिंसिपल जयंत ट्रांसफर तौख्रबा मतुंगदा ngasi fawba regular principal amadi vice principal animak thabiraktabana awba khudongsadaba kaya mayoknare mamangda leiramba principal na satkraba matung school adugi vice principal su leitabana mapi mapa leitabaga sab manare haiki loina haukiba september ki tang 12 da ZEO thobal amadi education secretary da school gi regular principal thabiraknaba memorandum pishin kiba leikhre hairi ngasi ki kongjang aduga mari leinana school gi normal function ngamhanbiu government na irang haunama sinbiganu athubada matamda regular principal thabirau haibana singba solgan sing lauki mahiroi singna school gi regular principal amadi vice principal thabirau haina solgan kayasu makhatana lauke zonal education officer thobal amadi education secretary da mari leinaba thabiraknaba memorandum representation pisin jakhre adubu ngasi phawuda koi matik saba positive response amata phangjade adu hanasu akhoi mamangda school asida leibiramba ojasing atop school da utilize tawkhiba amadi transfer tawkhiba ojasing adugi mahut akhoi school asida thabirakbasu leitri aduga hawjiksu akhoi gi principal asi leitabana marum oiraga awaba kayamrum thengnari akhoi angang sing inter state school gi sanaba thokadaba aduga mari leinaba certificate pigadaba aduga tolo kaigadaba adigi mid day meal gi program gi adigi atai principal ama leitabagi khudong sadaba haibadudi aikoina wajasingna yamne hena paludragasu mayamne hena khangbirabaduni mapi mapa leitaba school amaga pangkhak oikhre aje akoi gi hairo higher secondary si da principal amasung vice principal leitabagi awaba mayok da leire aduna yaragadi athu matamda principal amasung vice principal thabirona media da haijari Hojik principal leitabana maram oiraga school asida tawgada thabak thoram ayambana panna leire aduna yaragadi thabirona ningsingjari